ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯆꯥꯎꯔꯦꯜ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯈꯨꯔꯥꯅ ꯌꯣꯛꯄꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯛꯅ ꯊꯤꯕꯗꯒꯤ ꯃꯥꯒꯤ ꯈꯨꯔꯥꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯆꯥꯎꯔꯦꯜꯕꯨ ꯏꯟꯊꯣꯛꯄꯤꯕꯗ ꯅꯠꯇꯅ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯃꯨꯟꯈ꯭ꯔꯒ ꯁꯨꯞꯅꯇꯒꯤ ꯌꯨꯝꯐꯝ ꯃꯆꯥ ꯑꯃꯈꯛꯇ ꯄꯤꯕꯤꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯔꯦꯜ ꯄꯦꯟꯊꯣꯛꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯑꯗꯨꯃꯛ ꯍꯤꯡꯂꯛꯏ꯫ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯜꯂꯛꯂꯕꯗ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯊꯕꯛ ꯊꯤꯔꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗꯗꯤ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯊꯥꯞꯄꯗ ꯂꯩꯕ ꯁꯍꯔ ꯑꯃꯗ ꯇꯝꯅ ꯊꯕꯛ ꯁꯨꯕꯒꯤꯗꯃꯛꯇ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯆꯥꯎꯔꯦꯜꯕꯨ ꯃꯕꯨꯛ ꯇꯞꯄꯤ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ꯫ ꯑꯗꯨꯕꯨ ꯑꯐꯕ ꯂꯩꯕ ꯃꯐꯝꯗꯁꯨ ꯐꯠꯇꯕ ꯂꯩ ꯍꯥꯏꯅꯕꯒꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯦꯜꯕꯨ ꯌꯥꯝꯅ ꯀꯂꯛ ꯀꯟꯖꯥꯎ ꯍꯧꯕ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨ ꯑꯁꯤꯅ ꯆꯥꯎꯔꯦꯜꯗꯇ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯁꯤꯕꯣ? ꯇꯥꯇꯣꯃꯥꯏ, ꯑꯗꯨꯅꯤ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯅ ꯁꯨꯔꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯁꯨꯕꯁꯨ ꯅꯠꯇꯦ꯫ ꯃꯕꯨꯛ ꯐꯠꯇꯕ ꯇꯣꯃꯥꯜꯗꯨ ꯆꯥꯎꯔꯦꯜꯕꯨ ꯀꯔꯤ ꯇꯧꯔꯒ ꯃꯌꯥꯝꯅ ꯌꯥꯍꯜꯂꯣꯏꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯏꯅꯥꯎ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯕꯨ ꯑꯁꯤꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯒ ꯃꯉꯣꯟꯗ ꯇꯥꯏꯅꯍꯜꯂꯁꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯆꯥꯎꯔꯦꯜꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯥꯃꯨ ꯍꯥꯃꯨ ꯂꯩꯖꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯏꯔꯨ ꯃꯥꯏꯊꯖꯅꯅꯕ ꯍꯥꯏꯗꯨꯅ ꯍꯧꯅꯔꯒ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯃꯥꯒ ꯌꯥꯝꯅ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯉꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯇꯥꯎ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦꯗ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯏꯈꯨꯔꯥ ꯑꯃꯅ ꯑꯩꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯂꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯐꯥꯎꯕ ꯃꯨꯟꯗꯨꯅ ꯂꯧꯈ꯭ꯔꯦ꯫ ꯏꯌꯥ, ꯏꯇꯥꯎ, ꯑꯗꯨꯗꯤ ꯅꯪ ꯌꯨꯝꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯕ꯭ꯔꯥ? ꯅꯪ ꯇꯨꯝꯕꯗꯤ ꯂꯝꯍꯥꯡꯗ ꯑꯗꯨꯝ ꯇꯨꯝꯕ꯭ꯔꯅꯦ? ꯌꯨꯝꯐꯝ ꯃꯆꯥ ꯑꯃꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯄꯤꯕꯤꯔꯛꯏ꯫ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯑꯩꯅ ꯁꯦꯝ ꯁꯥꯔꯒ ꯁꯨꯝ ꯄꯪꯂꯩꯗ ꯂꯩꯔꯤ ꯏꯇꯥꯎ꯫ ꯀꯔꯤꯅꯣꯗ ꯅꯪꯗꯤ ꯁꯥ ꯁꯟ ꯎꯆꯦꯛꯁꯨ ꯅꯠꯇꯅ ꯄꯪꯂꯩ ꯂꯩꯕ ꯌꯥꯕ꯭ꯔꯅꯦ? ꯃꯈꯣꯏꯁꯨ ꯇꯨꯔꯦꯜ ꯌꯧꯁꯤꯜꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯄꯥꯈꯪ ꯀꯌꯥꯁꯨ ꯌꯥꯎꯕ ꯑꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯣꯃꯥꯜꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ, ꯏꯁꯤꯡ ꯁꯣꯛꯑꯝꯃꯤꯔꯣ? ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯍꯧ ꯍꯧ ꯅꯣꯛꯂꯒ ꯁꯅꯥꯕꯨꯠꯄꯨꯔꯤꯁꯤꯕꯨ ꯏꯁꯤꯡ ꯁꯣꯛꯑꯝꯃꯤꯔꯥ ꯍꯪꯉꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯊ ꯁꯤꯊꯕ ꯃꯈꯩ ꯅꯣꯛꯂꯤ꯫ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯇꯣꯃꯥꯜꯗ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯁꯅꯥꯍꯟꯕꯤꯗꯨꯁꯨ ꯃꯁꯛ ꯃꯆꯨ ꯊꯣꯛꯄꯗ ꯅꯠꯇꯅ ꯈꯔ ꯍꯥꯏꯉꯝ ꯇꯧꯉꯝꯕꯤ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯊꯣꯛ ꯍꯥꯏꯔꯛꯏ, ꯅꯣꯏꯒꯤ ꯃꯔꯛꯇ ꯑꯄꯪꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯁꯤꯕꯨ ꯄꯥꯈꯪꯂꯣ? ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯛꯏ꯫ ꯁꯅꯥꯍꯟꯕꯤꯅ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯑꯃꯨꯛ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯂꯩꯔꯝꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯥꯁꯤꯡ ꯑꯗꯨ ꯄꯥꯈꯪ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯂꯛꯅꯕꯤꯔꯤꯕ ꯑꯁꯤꯗ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯑꯁ꯭ꯋꯥꯏ ꯌꯧꯕꯒ ꯑꯇꯣꯞꯄ ꯂꯩꯁꯥ ꯑꯃꯅ ꯂꯥꯎꯔꯛꯏ, ꯇꯥ ꯆꯥꯎꯔꯦꯜ, ꯅꯪꯁꯦ ꯑꯩꯈꯣꯏ ꯁꯅꯥꯍꯟꯕꯤꯅ ꯅꯁꯛ ꯐꯖꯩꯌꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯏꯀꯥꯏ ꯊꯤꯒꯟꯕ ꯆꯥꯎꯔꯦꯜꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯂꯩ꯫ ꯃꯌꯥꯝꯗꯨꯁꯨ ꯆꯥꯎꯔꯦꯜꯗ ꯍꯦꯟꯅ ꯍꯦꯟꯅ ꯂꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜꯗꯤ ꯍꯦꯟꯅ ꯁꯤꯡꯅꯕ, ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯀꯩꯗꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯕꯅꯤꯅ ꯋꯥꯅꯔꯗꯨꯅ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯇꯨꯝꯗꯕ ꯃꯈꯩ ꯃꯌꯥꯝꯅ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨ ꯃꯈꯣꯏꯗꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯇꯧꯔꯒ ꯐꯛꯂꯥꯡ ꯑꯗꯨ ꯐꯖꯅ ꯍꯣꯒꯥꯏꯔꯦ꯫ ꯐꯖꯅ ꯍꯣꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯅꯨꯡꯗꯁꯨ ꯆꯪꯕ ꯇꯧꯗꯦ꯫ ꯆꯥꯎꯔꯦꯜꯒꯤ ꯈꯨꯗꯩ ꯑꯗꯨꯅ ꯃꯅꯨꯡꯗ ꯊꯤꯡꯖꯤꯜꯂꯒ ꯂꯪꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯆꯥꯎꯔꯦꯜꯅ ꯄꯣꯠ ꯍꯨꯔꯥꯜꯂꯒ ꯆꯦꯟꯊꯣꯛꯄꯗ ꯈꯨꯗꯩ ꯑꯗꯨ ꯄꯜꯂꯒ ꯇꯥꯍꯧꯕ ꯁꯥꯔꯤꯕꯅꯤ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯌꯨꯝ ꯍꯣꯒꯥꯏꯔꯝꯃꯦ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯂꯦ꯫ ꯃꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯕ ꯇꯣꯃꯥꯜꯗꯤ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯧꯗꯣꯛꯏ꯫ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯆꯥꯎꯔꯦꯜꯕꯨꯗꯤ ꯍꯧꯗꯣꯛꯄꯤꯔꯝꯗꯅ ꯑꯗꯨꯃꯛ ꯇꯨꯝꯍꯧꯍꯜꯂꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯋꯥꯀꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯉꯔꯥꯡ ꯊꯝꯍꯧꯕ ꯈꯨꯗꯩ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯍꯪꯅꯔꯛꯏ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯑꯁꯨꯛ ꯐꯖꯅ ꯂꯣꯏꯅꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯊꯝꯕꯤꯔꯒ ꯀꯔꯤꯁꯨ ꯂꯩꯇꯕꯗ ꯑꯩꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕ,
ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯁꯅꯥ ꯀꯣꯅꯨꯡꯗꯣ ꯋꯥꯀꯠꯀꯅꯤ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯈꯨꯗꯩ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯇꯣꯃꯥꯜꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯈꯨꯗꯩꯁꯤꯗꯤ ꯆꯥꯎꯔꯦꯜꯒꯤꯅꯤꯅ ꯁꯤꯅ ꯇꯥꯛꯄꯗꯤ ꯍꯨꯔꯥꯟꯕꯁꯤ ꯆꯥꯎꯔꯦꯜꯅꯅꯤ ꯍꯥꯏꯕꯅꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯆꯥꯎꯔꯦꯜꯗ ꯊꯥꯖꯗꯦ ꯃꯈꯣꯏꯗ ꯅꯠꯇꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯐꯥꯎꯕ ꯆꯥꯎꯔꯦꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅꯤ ꯑꯃꯨꯛꯁꯨ ꯆꯥꯎꯔꯦꯜꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯆꯥꯎꯔꯦꯜ ꯇꯨꯝꯕꯁꯨ ꯍꯧꯒꯠꯇ꯭ꯔꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯊꯥꯖꯔꯝꯗꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ ꯃꯈꯣꯏ ꯈꯔꯅ ꯇꯨꯝꯂꯤꯕ ꯆꯥꯎꯔꯦꯜꯕꯨ ꯆꯤꯡꯊꯣꯛꯂꯒ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯐꯨꯕ ꯍꯧꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯨꯔꯥꯜꯂꯤꯕ ꯄꯣꯠꯁꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯆꯥꯎꯔꯦꯜ ꯏꯉꯥꯎ ꯉꯥꯎꯅ ꯋꯥꯈꯜ ꯇꯥꯗꯅ ꯑꯩꯅ ꯀꯅꯥꯒꯤꯁꯨ ꯃꯄꯣꯠ ꯍꯨꯔꯥꯟꯗꯦ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯍꯨꯔꯥꯟꯕꯗꯨ ꯐꯥꯕ ꯉꯝꯃꯔꯣꯏ ꯇꯣꯃꯥꯜꯅ ꯈꯨꯝꯂꯛꯏ ꯍꯦ ꯆꯤꯟꯊꯤꯕ ꯅꯪꯅ ꯍꯨꯔꯥꯟꯗ꯭ꯔꯒ ꯈꯨꯗꯩꯁꯦ ꯏꯃꯨꯡꯗ ꯂꯩꯔꯝꯒꯗ꯭ꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯇꯥꯕꯤꯌꯨ ꯆꯥꯎꯔꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯁꯨꯝꯕꯁꯦ ꯀꯌꯥ ꯇꯧꯈ꯭ꯔꯕꯅꯤ ꯈꯨꯜꯗꯁꯨ ꯑꯁꯨꯝꯅ ꯀꯌా ꯇꯧꯈ꯭ꯔꯦ ꯆꯥꯎꯔꯦꯜ ꯉꯛꯅ ꯇꯣꯃꯥꯜꯗ ꯌꯦꯡꯂꯛꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅꯤ ꯈꯟꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯏ ꯍꯥꯏꯕꯒꯤ ꯃꯊꯧꯕꯨ ꯃꯥꯕꯨ ꯍꯦꯟꯅ ꯃꯥꯡꯅꯅꯕ ꯁꯤꯟꯕꯤꯈ꯭ꯔꯦ ꯌꯨꯝꯕꯨ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥꯎꯔꯦꯜ ꯅꯪꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅ ꯏꯅꯥꯎꯗ ꯏꯅꯥꯎꯒꯨꯝꯅ ꯂꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯐꯕ ꯁꯥꯕꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯁꯤ ꯌꯧꯅ ꯐꯠꯇꯕ ꯂꯝꯆꯠ ꯂꯩꯔꯝꯕꯣꯏꯔꯦ ꯐꯩ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯁꯨꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯑꯃꯠꯇ ꯄꯤꯔꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯥꯎꯔꯦꯜꯅ ꯃꯌꯥꯝ ꯑꯗꯨꯗ ꯃꯥ ꯂꯥꯟꯗꯦ ꯍꯥꯏꯖꯕꯗꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯑꯗꯨꯗ マꯡꯈ꯭ꯔꯦ ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯈꯤꯕ ꯇꯣꯃꯥꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯆꯥꯎꯔꯦꯜ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯀꯧꯕ ꯉꯥꯡꯕ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯉꯥꯡꯕꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯉꯝꯗꯤ ꯆꯥꯎꯔꯦꯜꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯏꯇꯥꯎ ꯀꯔꯤꯁꯨ ꯈꯟꯒꯅꯨꯅꯦ ꯑꯩ ꯅꯪꯕꯨ ꯍꯨꯔꯥꯟꯕ ꯑꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯆꯥꯎꯔꯦꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥꯎ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯣꯏꯈꯤꯒꯗ꯭ꯔꯥ ꯑꯩꯅ ꯃꯁꯤ ꯇꯧꯏ ꯍꯥꯏꯅ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯗꯕ ꯃꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯂꯝꯖꯥ ꯁꯔꯥ ꯑꯩꯅꯁꯨ ꯀꯔꯤꯕꯨ ꯍꯥꯏꯖꯕ ꯉꯝꯒꯅꯤ ꯑꯗꯨ ꯏꯇꯥꯎ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯅꯈꯣꯏꯒꯤ ꯈꯨꯜꯗꯒꯤꯅꯦ ꯍꯥꯏꯕ꯭ꯔꯥ ꯃꯀꯣꯛ ꯇꯥꯡꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨꯒ ꯇꯧꯔꯒ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯊꯣꯛꯈꯤꯕꯅꯦ ꯆꯥꯎꯔꯦꯜ ꯆꯤꯡꯅꯅ ꯑꯁꯦꯡꯕꯔꯥ ꯑꯗꯨꯃꯛ ꯀꯩꯀꯩ ꯄꯥꯏꯔꯒ ꯊꯣꯛꯈꯤ ꯑꯩꯁꯨ ꯋꯥꯈꯜꯗꯤ ꯇꯥꯗꯦ ꯏꯇꯥꯎꯅ ꯇꯨꯝꯕꯤꯕꯅꯤꯅ ꯃꯈꯨꯠꯇ ꯐꯤ ꯑꯃꯁꯨ ꯄꯥꯏꯈꯤꯕꯅꯦ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅ ꯀꯔꯤꯁꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ ꯆꯥꯎꯔꯦꯜ ꯃꯁꯥꯗ ꯆꯤꯡꯅꯕꯗꯨ ꯁꯨꯝ ꯍꯦꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯇꯥ ꯇꯣꯃꯥꯜ ꯉꯔꯥꯡ ꯑꯍꯤꯡ ꯀꯔꯤ ꯇꯧꯕ ꯇꯣꯃꯥꯜꯗꯨ ꯌꯥꯝ ꯈꯪꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯍꯨꯔꯥꯟꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯛꯏꯗꯤ ꯆꯥꯎꯔꯦꯜ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯇꯣꯃꯥꯜꯗ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯇꯣꯃꯥꯜꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯐꯥꯎꯕ ꯐꯖꯅ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯕꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯔꯨꯖꯕ ꯇꯨꯔꯦꯜꯗ ꯂꯥꯛꯏ ꯂꯩꯁꯥ ꯀꯌꯥꯁꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯃꯁꯥ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯐꯥꯎꯕ ꯍꯥꯏꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯉꯝꯅ ꯏꯇꯥꯎ ꯆꯥꯎꯔꯦꯜ ꯁꯅꯥꯍꯟꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯌꯦꯡꯊꯣꯔꯛꯄꯗ ꯁꯅꯥꯍꯟꯕꯤꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯇꯣꯃꯥꯜꯅ ꯀꯔꯦꯝꯅꯔꯛꯏ ꯁꯅꯥꯍꯟꯕꯤ ꯉꯁꯤꯗꯤ ꯅꯪ ꯇꯥ ꯆꯥꯎꯔꯦꯜꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯁꯅꯥꯍꯟꯕꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯄ꯭ꯔꯞ ꯆꯦꯟꯈꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗꯦ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯇꯣꯃꯥꯜꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕ ꯑꯗꯨꯃꯛ ꯑꯣꯏꯔꯤꯕꯅꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩꯗꯤ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯆꯥꯎꯔꯦꯜ ꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯂꯣꯏꯔꯕꯅ ꯃꯈꯣꯏ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝꯗ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯔꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡ ꯑꯃꯅ ꯇꯥ ꯆꯥꯎꯔꯦꯜ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯨꯝ ꯍꯟꯒꯗꯕꯅꯤ ꯅꯪꯁꯨ ꯌꯥꯎꯒꯗ꯭ꯔꯥ ꯀꯔꯤꯅꯣꯅꯦ ꯏꯅꯥꯎ ꯅꯈꯣꯏꯒ ꯆꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯇꯣꯃꯥꯜꯅ ꯈꯨꯝꯂꯛꯏ ꯆꯥꯎꯔꯦꯜꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯁꯨꯐꯝ ꯊꯤꯅꯤ ꯍꯥꯏꯕꯅꯤꯗ ꯃꯌꯨꯝꯗ ꯍꯜꯂꯒ ꯃꯥꯗꯤ ꯀꯩꯗꯧꯅꯗꯣꯏꯅꯣ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯥꯕꯨ ꯀꯅꯥꯝꯇꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯆꯥꯎꯔꯦꯜꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯐꯥꯊꯗꯨꯅ ꯂꯥꯛꯄꯅꯤ ꯇꯣꯃꯥꯜꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯦꯜꯂꯨꯗ꯭ꯔ ꯃꯥꯜꯂꯦ ꯅꯍꯥꯟ ꯃꯈꯩ ꯈꯪꯖꯤꯜꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯝꯅꯃꯛ ꯃꯩꯒꯤ ꯆꯦꯡꯐꯨꯛꯄꯒꯨꯝꯅ ꯈꯨꯠ ꯊꯥꯔꯛꯏ ꯃꯥꯅ ꯑꯃꯨꯛ ꯊꯥꯔꯨꯕꯗ ꯃꯁꯤꯗꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯕ ꯇꯣꯃꯥꯜꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯆꯥꯎꯔꯦꯜꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕꯤ
ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯈꯥꯝꯇꯣꯛꯏ꯫ ꯃꯁꯤꯗꯁꯨ ꯃꯔꯥ ꯂꯩꯕ ꯑꯁꯤ ꯆꯥꯎꯔꯦꯜꯗ ꯑꯗꯨꯃꯛ ꯇꯥꯁꯤꯟꯕꯤꯔꯦ꯫ ꯃꯥꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯗꯁꯥ ꯇꯥꯐꯝꯗꯇ ꯂꯩꯔꯦ꯫ ꯆꯥꯎꯔꯦꯜ, ꯅꯪꯁꯦ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯁꯦ ꯑꯁꯦꯡꯕ ꯅꯁꯛ ꯎꯠꯊꯣꯔꯛꯏ꯫ ꯅꯪꯕꯨ ꯀꯅꯥ ꯂꯩꯇꯦ ꯈꯟꯗꯨꯅ ꯏꯆꯥꯗ ꯏꯆꯥꯗꯧꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯩ ꯑꯣꯏꯕꯒꯤ ꯐꯔꯤꯕꯅꯤ꯫ ꯈꯔ ꯁꯥꯊꯤꯕ ꯌꯨꯝꯕꯨ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯕꯨ ꯅꯍꯥꯟ ꯅꯉꯛ ꯑꯗꯨ ꯄꯥꯏꯔꯒ ꯏꯟꯊꯣꯛꯄꯤꯔꯛꯂꯗꯕꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯏꯄꯦꯟ ꯄꯦꯟꯖꯗ꯭ꯔꯦ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯇꯥꯔꯛꯀꯗꯕꯒꯤ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯄꯤ ꯑꯗꯨ ꯈꯪꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯁꯦꯡꯅ ꯆꯥꯎꯔꯦꯜꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯈꯪꯕ ꯃꯔꯨꯞꯁꯤꯡꯗꯤ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯗꯦ꯫ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤꯕꯗꯤ ꯇꯧꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯁꯦꯜ ꯑꯗꯨ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯪ ꯄꯤꯔꯛꯏ꯫ ꯆꯥꯎꯔꯦꯜꯒꯤ ꯌꯧꯔꯛꯄꯗꯗꯤ ꯌꯥꯝ ꯋꯥꯠꯅ ꯇꯥꯅ ꯃꯌꯥꯝꯅ ꯐꯪꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯅ ꯁꯔꯨꯛ 3 ꯍꯟꯊꯗꯨꯅ ꯄꯤꯕꯤꯔꯛꯏ꯫ ꯗꯥꯗꯥ, ꯁꯦꯜꯁꯦ ꯈꯖꯤꯛꯇ ꯍꯥꯞꯄꯤꯌꯨ, ꯃꯌꯥꯝꯗꯒꯤꯁꯨ ꯍꯦꯟꯅ ꯇꯥꯔꯕꯅꯤꯅ꯫ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ, ꯇꯥꯔꯤꯕꯗꯨꯒꯤ ꯃꯔꯝꯗꯨ ꯀꯔꯤꯒꯤꯅꯣ ꯅꯤꯡꯁꯤꯡꯉꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯑꯍꯦꯟꯕ ꯄꯥꯝꯂꯝꯗ꯭ꯔꯕꯗꯤ ꯃꯌꯥꯝꯒ ꯆꯞ ꯃꯥꯟꯅꯅ ꯄꯤꯔꯝꯃꯣꯏꯗ꯭ꯔꯣ? ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯨ꯫ ꯆꯥꯎꯔꯦꯜ ꯃꯕꯨꯛꯅꯤꯡꯗꯗꯤ ꯏꯄꯦꯟ ꯄꯦꯟꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯄꯤꯔꯛꯂꯤꯕ ꯈꯔ ꯑꯗꯨꯗꯤ ꯄꯦꯟꯊꯣꯛꯅ ꯂꯧꯁꯤꯜꯂꯤ꯫ ꯃꯌꯥꯝ ꯑꯗꯨ ꯍꯌꯦꯡ ꯉꯁꯤ ꯆꯠꯂꯁꯤ ꯍꯥꯏꯅꯕ ꯑꯁꯤꯗ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯅꯅꯕ ꯄꯣꯠꯆꯩ ꯀꯌꯥ ꯂꯩꯅꯔꯤ꯫ ꯃꯌꯥꯝ ꯑꯁꯤꯗ ꯌꯥꯎꯗꯕ ꯆꯥꯎꯔꯦꯜꯗꯤ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯃꯥꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯇꯥꯎ ꯑꯣꯏꯔꯤꯕ ꯑꯉꯝꯅꯁꯨ ꯃꯥꯒꯤ ꯏꯃꯨꯡꯗ ꯄꯨꯅꯅꯕ ꯃꯆꯜꯒꯤ ꯃꯃꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯂꯩꯔꯤ꯫ ꯏꯇꯥꯎ ꯆꯥꯎꯔꯦꯜ, ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯣꯅꯦ꯫ ꯑꯩ ꯅꯨꯄꯤꯒꯤ ꯄꯣꯠ ꯂꯩꯕꯁꯦ ꯀꯌꯥ ꯍꯩꯇꯦ꯫ ꯏꯆꯜꯒꯤꯗꯤ ꯃꯩꯇꯩꯒꯤ ꯐꯅꯦꯛ ꯂꯩꯔꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯆꯥꯎꯔꯦꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯅꯨꯡꯕꯨ ꯅꯨꯡꯁꯤ, ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯁꯥꯕ ꯐꯅꯦꯛ ꯁꯦꯠꯀꯦ ꯍꯥꯏꯔꯤꯔꯕ? ꯑꯁ ꯏꯇꯥꯎ, ꯃꯥꯗꯤꯅꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯃꯩꯇꯩꯒꯤ ꯐꯅꯦꯛꯁꯦ꯫ ꯑꯅꯤꯗ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯆꯥꯎꯔꯦꯜꯁꯨ ꯃꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤꯁꯨ ꯐꯅꯦꯛ ꯑꯃ ꯂꯩ꯫ ꯃꯗꯨ ꯎꯕꯗ, ꯏꯇꯥꯎ, ꯅꯪꯒꯤꯗꯤ ꯀꯅꯥꯗ ꯄꯤꯒꯦꯔꯥ? ꯅꯪꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯔꯒ? ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯁꯨ ꯄꯤꯅꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯑꯩ ꯆꯤꯡꯅꯩꯀꯣ ꯅꯪꯒꯤꯁꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯈꯔ ꯂꯩꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯃꯔꯨꯞ ꯄꯨꯗꯨꯅ ꯍꯥꯟꯅꯒꯨꯝ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯐꯝꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯗꯨꯅ ꯂꯩ꯫ ꯏꯇꯥꯎ ꯆꯥꯎꯔꯦꯜ, ꯂꯥꯛꯑꯔꯣꯏꯗꯕ ꯃꯥꯜꯂꯤꯗ, ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇꯦ꯫ ꯃꯝꯗꯤ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ ꯏꯇꯥꯎ, ꯌꯥꯝ ꯉꯥꯡꯈ꯭ꯔꯦ ꯅꯪꯒꯤ ꯆꯤꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯉꯥꯏꯕꯒꯤ ꯑꯋꯥꯕꯗꯣ ꯈꯪꯕꯤꯔꯕ ꯃꯥꯜꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯂꯩꯁꯥ ꯀꯌꯥ ꯏꯁꯤꯡ ꯁꯣꯛꯄ ꯃꯥꯒꯤ ꯁꯅꯥꯕꯨꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯃꯁꯥꯗ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯃꯀꯣꯛ ꯃꯔꯨ ꯀꯥꯗꯨ ꯇꯞꯅ ꯅꯥꯟꯊꯔꯛꯏ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯇꯧ ꯈꯪꯕ ꯂꯩꯁꯥꯁꯤꯡ ꯑꯗꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯇꯥ ꯆꯥꯎꯔꯦꯜ, ꯉꯁꯤꯗꯤ ꯅꯪꯅ ꯉꯥꯏꯔꯤꯗꯣ ꯌꯥꯎꯔꯛꯇꯦꯀꯣ꯫ ꯋꯥꯍꯩꯗꯨꯗ ꯆꯥꯎꯔꯦꯜ ꯂꯥꯛꯂꯤꯕ ꯂꯩꯁꯥꯁꯤꯡ ꯑꯗꯨꯗ ꯑꯃꯃꯝꯇ ꯌꯦꯡꯂꯛꯏ꯫ ꯇꯁꯦꯡꯅꯃꯛꯁꯨ ꯁꯅꯥꯍꯟꯕꯤꯗꯨ ꯌꯥꯎꯗ꯭ꯔꯦ꯫ ꯆꯥꯎꯔꯦꯜ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯁꯣꯟꯊꯔꯛꯏ꯫ ꯇꯁꯦꯡꯅ ꯃꯥꯅ ꯆꯠꯇꯧꯔꯤꯕ ꯑꯁꯤꯗꯤ ꯍꯌꯦꯡꯁꯤꯅꯤ꯫ ꯈꯪꯍꯧꯗꯅ ꯅꯥꯀꯟꯗꯒꯤ, ꯇꯥ ꯆꯥꯎꯔꯦꯜ, ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜ ꯌꯦꯡꯊꯣꯔꯛꯏ꯫ ꯁꯅꯥꯍꯟꯕꯤ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯨꯞꯈꯤ꯫ ꯂꯩꯁꯥꯁꯤꯡ ꯑꯗꯨ ꯋꯥ ꯅꯣꯛꯏ꯫ ꯃꯈꯣꯏꯗꯤ ꯆꯥꯎꯔꯦꯜꯕꯨ ꯂꯛꯅꯔꯤꯕ ꯑꯣꯏꯔꯦ꯫ ꯇꯥ ꯆꯥꯎꯔꯦꯜ, ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯦ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯍꯧꯔꯣ, ꯃꯤꯅ ꯍꯟꯖꯈꯤꯅꯤꯀꯣ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯃꯥꯁꯁꯨ ꯁꯅꯥꯍꯟꯕꯤꯗ ꯄꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯨꯗꯣꯜ ꯄꯣꯠ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯄꯨꯔꯛꯂꯤ ꯃꯐꯝ ꯑꯗꯨꯗ꯫ ꯆꯥꯎꯔꯦꯜꯗꯨ ꯄꯥꯈꯪ ꯑꯣꯏꯖꯔꯒꯁꯨ ꯂꯩꯁꯥ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯅꯥꯍꯟꯕꯤ ꯃꯗꯨ ꯎꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯇꯥꯔꯣꯏ ꯑꯃꯅ ꯂꯥꯎꯔꯛꯏ, ꯇꯥ ꯆꯥꯎꯔꯦꯜ, ꯅꯨꯄꯥ ꯊꯣꯛꯇꯕ ꯇꯧꯖꯅꯨ, ꯃꯤꯅ ꯍꯟꯖꯈꯤꯅꯤꯀோ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯁꯅꯥꯍꯟꯕꯤꯗ ꯈꯨꯗꯣꯜ ꯄꯣꯠ ꯀꯌꯥꯒ ꯂꯣꯏꯅꯅ, ꯏꯆꯦ ꯁꯅꯥꯍꯟꯕꯤ, ꯅꯪꯁꯦ ꯇꯥ ꯇꯣꯃꯥꯜꯅ ꯌꯥꯝ ꯄꯥꯝꯖꯕꯅꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯊꯥꯔꯛꯑꯒꯦꯌꯦ ꯅꯈꯣꯏꯗ꯫ ꯉꯁꯥꯏꯗꯒꯤ ꯏꯀꯥꯏꯗꯨꯅ ꯆꯪꯕ ꯉꯝꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯉꯛꯅ ꯇꯣꯃꯥꯜꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯍꯥꯏꯔꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯤꯅ ꯍꯥꯟꯈ꯭ꯔꯦ꯫ ꯁꯤꯗ ꯅꯠꯇꯅ ꯁꯅꯥꯍꯟꯕꯤꯁꯨ ꯋꯥꯔꯧꯅ ꯆꯥꯎꯔꯦꯜꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯅꯁꯨ ꯇꯁꯦꯡꯅꯃꯛ ꯆꯥꯎꯔꯦꯜ ꯑꯁꯤ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯐꯣꯡꯗꯣꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯑꯗꯨꯃꯛ ꯑꯁꯨꯝ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯣꯃꯥꯜꯁꯨ ꯆꯪꯁꯤꯜꯂꯛꯂꯒ, ꯁꯅꯥꯍꯟꯕꯤ, ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯗꯤ ꯀꯔꯤ ꯑꯋꯥ ꯍꯥꯏꯅꯤꯡꯉꯤ? ꯄꯥꯈꯪꯉꯩꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯊꯥꯖꯔꯛꯂꯒꯦ ꯍꯥꯏꯕꯕꯣ? ꯁꯅꯥꯍꯟꯕꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯆꯥꯎꯔꯦꯜꯗ ꯌꯦꯡꯂꯛꯏ꯫ ꯏꯆꯝ ꯆꯝꯖꯕ ꯃꯃꯥꯏ ꯁꯣꯟꯕ ꯄꯥꯈꯪ ꯑꯗꯨꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯍꯟꯕꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯂꯥꯡꯇꯛꯅꯔꯦ꯫ ꯆꯥꯎꯔꯦꯜꯗꯤ ꯎꯄꯥꯏ ꯂꯩꯇꯕ ꯃꯤ ꯑꯃꯒꯨꯝꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯇꯥ ꯇꯣꯃꯥꯜ, ꯅꯆꯜꯕꯨ
ꯅꯌꯥ ꯍꯦꯛꯇꯣꯛꯑꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯄꯨ ꯂꯩꯖꯔꯦ ꯋꯥꯍꯩ ꯑꯗꯨꯗ ꯍꯦꯟꯅ ꯆꯥꯎꯔꯦꯜ ꯀꯥꯏꯈ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯄꯤ ꯑꯗꯨ ꯁꯤꯟꯊꯔꯛꯏ ꯅꯨꯄꯥ ꯑꯣꯏꯔꯨꯕꯅ ꯃꯤꯅ ꯎꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯂꯣꯠꯅꯅꯕ ꯍꯣꯠꯅꯖꯩ ꯇꯣꯃꯥꯜꯗꯤ ꯇꯁꯦꯡꯅ ꯏꯀꯥꯏꯔꯦ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯃꯔꯥꯏꯕꯛ ꯐꯕ ꯇꯝꯕ ꯑꯗꯣ ꯀꯅꯥꯅꯣ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯥ ꯆꯥꯎꯔꯦꯜꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯥꯎꯔꯦꯜꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯇꯣꯃꯥꯜꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯁꯥꯎꯅꯤꯡꯕꯒ ꯀꯩꯒ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯆꯤꯛꯂꯒ ꯍꯦꯟꯅ ꯆꯥꯎꯔꯦꯜꯕꯨ ꯅꯨꯡꯁꯤꯗꯕ ꯐꯥꯎꯈ꯭ꯔꯦ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯔꯕ ꯑꯁꯤꯗꯗꯤ ꯆꯦꯠꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯑꯣꯏꯔꯔꯦ ꯆꯥꯎꯔꯦꯜ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯁꯅꯥꯍꯟꯕꯤꯗ ꯄꯤ ꯆꯝꯂꯕ ꯈꯨꯗꯣꯜ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯁꯥꯅ ꯅꯪꯒꯤꯗꯃꯛꯇ ꯇꯝꯖꯈꯤ ꯆꯤꯡꯅꯗꯅ ꯂꯧꯁꯤꯟꯕꯤꯌꯨ ꯁꯅꯥꯍꯟꯕꯤ ꯐꯅꯦꯛ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯏ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯌꯦꯡꯂꯤ ꯊꯃꯣꯏꯅꯁꯨ ꯈꯣꯏꯗꯥꯈ꯭ꯔꯦ ꯎꯕꯃꯛꯇꯗ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯆꯥꯎꯔꯦꯜꯗꯣ ꯍꯌꯦꯡꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯅꯤ ꯍꯥꯏꯕꯒꯤꯅꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯒꯅꯨ ꯏꯁꯥꯅ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯅꯕꯨ ꯑꯩꯕꯨ ꯎꯅꯤꯡꯂꯕꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯡꯂꯕ ꯂꯝꯕꯦꯜ ꯑꯁꯦ ꯅꯁꯨꯝꯂꯥꯡꯒꯤꯗꯃꯛꯇ ꯍꯪꯒꯠ ꯍꯟꯗꯥ ꯂꯥꯛꯆꯒꯦ ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯆꯜꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯃꯣꯏꯅꯗꯤ ꯀꯌꯥ ꯑꯃ ꯍꯥꯏꯅꯤꯡꯉꯤ ꯏꯆꯤꯜꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯆꯠꯅꯅꯕ ꯇꯧꯔꯣ ꯏꯁꯥꯅ ꯅꯪꯒꯤ ꯅꯇꯥꯔꯣꯏ ꯀꯌꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯀꯣꯔꯧꯁꯦ ꯈꯔ ꯈꯖꯤꯛ ꯊꯦꯡꯖꯤꯜꯂꯛꯂꯦ ꯁꯅꯥꯍꯟꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯀ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯧꯔꯛꯄꯗ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯁꯅꯥꯍꯟꯕꯤꯒꯤ ꯌꯪ ꯌꯪ ꯂꯥꯎꯕ ꯃꯕꯨꯡ ꯑꯍꯨꯝ ꯂꯩꯕ ꯑꯗꯨ ꯄꯨꯂꯞ ꯍꯧꯅꯔꯒ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯌꯥꯝ ꯑꯗꯨ ꯙꯞ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ ꯆꯥꯎꯔꯦꯜ ꯍꯥꯏꯕ ꯂꯝꯖꯥꯗꯨ ꯀꯗꯥꯏꯅꯣ ꯑꯐꯥꯎ ꯁꯥꯗꯅ ꯃꯥ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤꯅ ꯄꯥꯈꯠꯅ ꯅꯥꯀꯟꯗ ꯏꯄꯪ ꯄꯪꯈꯩ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯆꯥꯎꯔꯦꯜꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔോ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄꯒꯤ ꯏꯃꯝ ꯃꯝꯂꯗꯨꯅ ꯑꯃꯅ ꯑꯃ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇ꯭ꯔꯦ ꯃꯁꯤꯅꯁꯨ ꯆꯥꯎꯔꯦꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯃꯕꯨꯛ ꯐꯠꯇꯕꯗ ꯈꯟꯕ ꯇꯣꯃꯥꯜꯗꯨ ꯉꯁꯥꯏꯗꯒꯤ ꯆꯥꯎꯔꯦꯜ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯥꯁꯨ ꯎꯔꯛꯂꯦ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯆꯤꯔꯣꯜ ꯇꯧꯔꯤꯕꯗꯨ ꯇꯁꯦꯡꯅ ꯆꯥꯎꯔꯦꯜꯅꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯊꯣꯏꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯁꯣꯛꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯏꯌꯥꯝꯕ ꯆꯥꯎꯔꯦꯜ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅꯦ ꯑꯁꯤꯗ ꯆꯦꯟꯒꯗꯧ ꯇꯧꯔꯤꯁꯦ ꯆꯥꯎꯔꯦꯜ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤꯕ ꯅꯠꯇꯦ ꯊꯣꯛꯑꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯈꯠꯄꯣꯏ ꯂꯩꯕꯣꯏ ꯊꯀꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯏ ꯃꯌꯥꯝ ꯆꯪꯂꯒ ꯆꯥꯎꯔꯦꯜꯕꯨ ꯀꯥꯎꯕ ꯊꯤꯟꯕ ꯐꯨꯕ ꯅꯦꯠꯄ ꯇꯧꯈ꯭ꯔꯦ ꯀꯔꯤꯁꯨ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯗꯅ ꯇꯣꯃꯥꯜ ꯀꯂꯛ ꯄꯦꯟꯅ ꯁꯤꯡꯅꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯒꯤ ꯋꯥꯔꯧꯕ ꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯁꯤꯟꯅꯦ ꯁꯅꯥꯍꯟꯕꯤꯒꯤ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯝꯖꯥ ꯁꯔꯥ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯅꯥꯏꯇꯣꯝ ꯁꯥꯆꯕꯤ ꯁꯅꯥꯍꯟꯕꯤꯕꯨ ꯅꯨꯡꯁꯤꯂꯥꯡ ꯊꯥꯛꯂꯒ ꯐꯥꯒꯦ ꯇꯧꯔꯤꯕꯅꯤꯅꯦ ꯆꯥꯎꯔꯦꯜꯗꯨ ꯆꯩꯅꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯏꯌꯥꯝꯕ ꯑꯩꯒꯤ ꯋꯥꯁꯦꯝꯇ ꯇꯥꯕꯤꯌꯨ ꯑꯩ ꯀꯅꯥꯗꯁꯨ ꯅꯨꯡꯁꯤꯂꯥꯡ ꯊꯥꯛꯈꯤꯕ ꯂꯩꯇꯦ ꯃꯥ ꯑꯩ ꯊꯃꯣꯏ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯅꯤ ꯃꯥꯕꯨ ꯐꯨꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯁꯨ ꯑꯣꯏꯕꯅ ꯍꯦ ꯅꯆꯤꯜ ꯑꯗꯨ ꯈꯨꯝꯒꯅꯨ ꯃꯤꯅꯥꯏ ꯃꯆꯥ ꯅꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯗꯨꯅ ꯂꯩꯅꯤꯡꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯥꯡꯗ ꯂꯦꯞꯀꯅꯨ ꯆꯥꯎꯔꯦꯜ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯃꯇꯥꯒꯨꯝ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯂꯝꯖꯥ ꯁꯔꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯦ ꯄꯨꯝꯅꯃꯛ ꯈꯪꯕꯤꯗꯨꯅ ꯁꯅꯥꯍꯟꯕꯤꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤ ꯑꯩꯁꯨ ꯃꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯑꯁꯤ ꯊꯥꯕ ꯉꯝꯒꯅꯤ ꯁꯅꯥꯍꯟꯕꯤꯒꯤ ꯃꯕꯨꯡ ꯇꯣꯟꯅꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯉꯛ ꯑꯗꯨ ꯆꯞꯂꯒ ꯍꯦ ꯑꯄꯪꯕ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯪꯒꯤ ꯐꯤꯕꯝ ꯑꯩꯒꯤ ꯏꯆꯜꯅ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯟꯈꯠꯂꯛꯄꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯇꯥꯛꯂꯝꯂꯕ ꯑꯁꯤꯗꯗꯤ ꯃꯥꯅ ꯅꯪꯕꯨ ꯌꯥꯝꯅ ꯍꯩꯅꯍꯧꯗ꯭ꯔꯕꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯤꯡꯅꯅ ꯇꯣꯃꯥꯜꯗ ꯌꯦꯡꯂꯛꯏ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜ ꯋꯥꯈꯜ ꯇꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯇꯣꯃꯥꯜꯅꯅꯤ ꯀꯂꯛ ꯀꯟꯖꯥꯎ ꯍꯧꯔꯕ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯐꯪꯂꯔꯣꯏ ꯈꯟꯕꯗꯒꯤ ꯁꯅꯥꯍꯟꯕꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗ ꯅꯠꯇꯅ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯃꯑꯣꯡꯗ ꯆꯥꯎꯔꯦꯜꯕꯨ ꯐꯠꯇꯅ ꯄꯥꯎꯊꯣꯛꯂꯝꯕꯅꯤ ꯆꯥꯎꯔꯦꯜꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨꯅ ꯈꯥꯝꯇꯣꯛꯇꯨꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨ ꯆꯠꯍꯟꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯀꯗꯥꯏꯗꯒꯤ ꯂꯩꯁꯤꯟꯗꯅ ꯁꯅꯥꯍꯟꯕꯤ ꯑꯗꯨꯕꯨ ꯀꯣꯏꯔꯨꯔꯤꯕꯅꯣ ꯀꯔꯥꯝ ꯆꯥꯎꯈ꯭ꯔꯕ ꯏꯃꯨꯡꯅꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯃꯤꯅ ꯑꯣꯟꯁꯤꯟꯕ ꯐꯥꯎꯕ ꯇꯟꯕꯖꯥꯠꯅꯤ ꯁꯦꯜꯒꯤꯗꯃꯛꯇ ꯃꯆꯜ ꯑꯗꯨ ꯐꯥꯎꯕ ꯌꯣꯟꯊꯣꯛꯄ ꯉꯝꯒꯗꯕ ꯃꯕꯨꯡꯁꯤꯡꯅꯤ ꯃꯆꯜ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯂꯥꯛꯑꯝꯂꯤꯕꯗꯣ
ꯑꯗꯨꯗꯤ ꯁꯅꯥꯍꯟꯕꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯇꯥꯔꯦ ꯑꯩ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯒꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯀꯔꯥꯝ ꯆꯥꯎꯕ ꯍꯥꯏꯕ ꯑꯁꯦ ꯃꯄꯥ ꯃꯄꯨꯒꯤ ꯃꯆꯠꯅꯤ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯆꯨꯁꯤꯟꯕꯅꯤ ꯅꯪꯒꯤ ꯁꯅꯥꯍꯟꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯕꯅꯤ ꯃꯃꯥꯡꯗꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯃꯥꯒ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯅꯔꯒ ꯃꯈꯣꯏꯗ ꯂꯩꯔꯣ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨꯒ ꯂꯧ ꯏꯪꯈꯣꯜ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯒ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯗ ꯆꯥꯎꯔꯦꯜꯗꯨ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯅꯥꯍꯟꯕꯤ ꯍꯥꯏꯕꯤ ꯁꯛꯇ ꯆꯨꯗ ꯆꯪꯈꯣꯟꯕꯤ ꯑꯗꯨꯅꯗꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯆꯦꯛꯁꯤꯜꯂꯨ ꯏꯅꯦꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤꯅꯦ ꯏꯅꯦꯅ ꯅꯪꯒꯤꯗꯃꯛ ꯅꯨꯄꯤ ꯀꯌꯥ ꯁꯤꯟꯒꯦ ꯑꯄꯥꯝꯕ ꯈꯜꯂꯣ ꯅꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯏꯅꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯃꯇ ꯌꯦꯡꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯄꯤꯁꯦ ꯈꯤꯔꯦ ꯆꯥꯎꯔꯦꯜ ꯅꯤꯡꯕ ꯀꯥꯏꯅ ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯣ ꯏꯀꯥꯏ ꯀꯥꯏꯅ ꯂꯩꯔꯤ ꯍꯤꯗꯥꯛ ꯈꯔ ꯅꯞꯇꯨꯅ ꯃꯌꯥꯝꯅ ꯍꯌꯦꯡ ꯆꯠꯅꯤ ꯍꯥꯏꯅ ꯂꯥꯡꯅꯔꯤꯕ ꯑꯗꯨꯗ ꯆꯪꯂꯛꯏ ꯆꯥꯎꯔꯦꯜ ꯂꯥꯛꯄꯗ ꯂꯥꯡꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯐꯥꯎꯕ ꯑꯃꯠꯇ ꯁꯥꯟꯅꯗ꯭ꯔꯦ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯆꯝ ꯆꯝꯖꯕ ꯄꯨꯟꯁꯤ ꯑꯗꯨ ꯀꯂꯛꯄ ꯍꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠ ꯑꯁꯤꯅ ꯁꯤ ꯌꯧꯅ ꯆꯥꯎꯔꯦꯜ ꯂꯩꯈꯥ ꯇꯥꯕꯗ ꯅꯠꯇꯅ ꯁꯣꯛꯄꯅꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯗꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯂꯩꯕ ꯅꯠꯇꯦ ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯃꯥꯕꯨ ꯃꯤꯅ ꯇꯥꯊꯤ ꯇꯧꯕꯤꯕꯅꯤ ꯆꯥꯎꯔꯦꯜ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯄꯦꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯃꯈꯩ ꯄꯛꯆꯗꯨꯅ ꯂꯩꯔꯕ ꯂꯝꯖꯥ ꯆꯥꯎꯔꯦꯜꯅꯤ ꯇꯣꯃꯥꯜ ꯅꯣꯛꯂꯒ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛ ꯍꯥꯞꯄꯣ ꯅꯪꯕꯨ ꯍꯌꯦꯡ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ ꯑꯁꯣꯛꯄ ꯑꯁꯤꯗꯤ ꯍꯤꯗꯥꯛ ꯍꯥꯞꯂꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯈꯤꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯐꯠꯂꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯀꯩꯗꯧꯅꯨꯡꯗ ꯐꯔꯣꯏ ꯏꯁꯣꯔꯗꯤ ꯂꯩꯔꯤꯗꯅ ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ ꯇꯣꯃꯥꯜ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯃꯒꯨꯝꯅ ꯆꯥꯎꯔꯦꯜꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯍꯌꯦꯡ ꯀꯥꯏꯅꯔꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯂꯥꯡꯗꯨꯅ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯜ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯈꯩ ꯊꯦꯡꯂꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯝ ꯂꯥꯞꯄꯈꯩꯗꯤ ꯆꯠꯅꯔꯒ ꯂꯩꯔꯝꯂꯦ ꯆꯥꯎꯔꯦꯜꯁꯨ ꯍꯧꯒꯠꯂꯛꯄꯒ ꯏꯉꯥꯎ ꯉꯥꯎꯅ ꯆꯠꯅꯅꯕ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯇꯣꯃꯥꯜꯈꯣꯏ ꯃꯥꯒ ꯆꯠꯃꯤꯟꯅꯒꯗꯕꯁꯤꯡ ꯑꯗꯨ ꯎꯔꯛꯇꯕꯗꯨꯗ ꯍꯪꯂꯛꯏ ꯃꯔꯨꯞ ꯑꯃꯅ ꯆꯥꯎꯔꯦꯜ ꯅꯪꯗꯤ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯂꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯤ ꯍꯥꯏ ꯇꯥ ꯇꯣꯃꯥꯜꯅ ꯍꯥꯏꯕꯗꯗꯤ ꯃꯈꯣꯏꯗꯤ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯕꯅꯤ ꯆꯥꯎꯔꯦꯜ ꯋꯥꯈꯜꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯦꯜ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯉꯤ ꯆꯠꯃꯤꯟꯅꯒꯗꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯂꯪꯊꯣꯛꯄꯤꯔꯝꯂꯦ ꯀꯅꯥꯗꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯎꯡꯂꯒ ꯐꯝꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯗ ꯖꯥꯠ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯉꯝꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯏꯇꯥꯎ ꯃꯤ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦꯅꯦ ꯅꯪ ꯀꯔꯤꯒꯤ ꯂꯩꯍꯧꯕ꯭ꯔꯥ ꯆꯠꯁꯤꯅꯦ ꯏꯇꯥꯎ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯨ ꯌꯥꯝ ꯁꯥꯡ ꯏꯁꯥꯁꯨ ꯌꯥꯝ ꯀꯟꯕ ꯑꯣꯏꯗꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯁꯤꯅꯦ ꯀꯣꯏꯕ ꯑꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯩꯊꯣꯛꯎꯁꯦ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯛꯅꯅꯕ ꯃꯔꯨꯞ ꯑꯗꯨꯅ ꯊꯦꯝꯗꯨꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯆꯥꯎꯔꯦꯜꯁꯨ ꯌꯥꯔꯛꯂꯦ ꯃꯈꯣꯏꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜ ꯁꯅꯥꯍꯟꯕꯤꯒꯤ ꯃꯕꯨꯛꯅꯤꯡꯗꯤ ꯈꯪꯅꯤꯡꯉꯤ ꯑꯁ ꯏꯇꯥꯎ ꯉꯔꯥꯡꯒꯤ ꯁꯥꯊꯤꯕ ꯃꯕꯨꯡꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯗꯤ ꯑꯩ ꯉꯝꯃꯣꯏꯀꯣ ꯃꯈꯣꯏꯅ ꯄꯪꯍꯥꯏ ꯍꯥꯏꯖꯔꯕꯁꯨ ꯁꯅꯥꯍꯟꯕꯤꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯅꯤꯡꯉꯤ ꯑꯩꯅꯁꯨ ꯊꯥꯖꯩ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯂꯛꯀꯅꯤ ꯍꯥꯏꯕ ꯑꯉꯝꯅ ꯃꯆꯜ ꯂꯩꯔꯒ ꯃꯕꯨꯡꯅꯕꯨ ꯑꯗꯨꯝꯅ ꯇꯧꯅꯕ꯭ꯔꯥꯕ ꯃꯈꯣꯏꯒꯤ ꯃꯆꯜ ꯐꯨꯒꯦ ꯍꯥꯏꯅ ꯂꯧꯕꯤꯗꯧꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯧꯔꯒ ꯊꯛꯄꯤꯒꯗꯧꯅꯤ ꯍꯔꯥꯎꯈꯤꯗꯦ ꯍꯥꯏꯗꯦꯅꯦ ꯀꯣꯝꯃꯦ ꯍꯥꯏꯗꯦ ꯑꯩ ꯑꯣꯏꯔꯕꯗꯤꯅꯦ ꯏꯆꯜ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯍꯔꯥꯎ ꯄꯤꯅꯤꯗꯣ ꯏꯄꯪ ꯄꯪꯖꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯃꯇꯥꯎꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯅꯣꯛꯂꯒ ꯏꯇꯥꯎꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯗꯤꯕ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯀ ꯂꯣꯏꯅꯗꯨꯅ ꯁꯅꯥꯍꯟꯕꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯑꯃꯗ ꯁꯅꯥꯍꯟꯕꯤꯕꯨ ꯀꯧꯊꯣꯛꯅꯕ ꯊꯥꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯅꯥꯍꯟꯕꯤꯗꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯏ ꯃꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯇꯨꯡꯗ ꯃꯕꯨꯡ ꯑꯃ ꯏꯟꯅꯔꯛꯄ ꯃꯗꯨ ꯎꯕꯗ ꯑꯉꯝꯗꯨ ꯄꯥꯈꯠꯅ ꯏꯇꯥꯎ ꯍꯨꯏ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜꯁꯨ ꯄꯥꯈꯠꯂꯛꯏ ꯑꯗꯨꯕꯨ ꯃꯥ ꯍꯟꯕꯗꯤ ꯇꯧꯗꯦ ꯊꯦꯡꯅꯔꯅꯤ ꯃꯇꯥꯒꯨꯝꯅ ꯉꯥꯏꯔꯦ ꯆꯥꯎꯔꯦꯜꯒꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯆꯤꯟꯕꯥꯜ ꯑꯗꯨ ꯁꯅꯥꯍꯟꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯕꯗ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ
Nahan makai momonta noktuna leiba nujani adubu ngasidi Chaurelbu asawba mityengda yengduna lagli. Sanahanbi oidaba namthak pumnamak aibu moithem tawraga nangi oigi khalibra. Laira lamja nangnasu. Aina karamba matamda kanada oidaba ngangkragi. Sanahanbi aduk yamna sauna aingonda nangna Ta Chaurel li phibam adu khangnamlabadi ai kaidonungda nangi langda thurui. Laujako nangi phanekse. Chaurel du nungaitabadi laira dana nokthoragli. Aina hana nang kanano khanglamlabadi karigumba amata hairamloidabane. Aduga aina hauju wariba chaina asisu phanglamlu. Adubu matik chadraba lamja aidi pumnamakna thairaga naitom leiba tabane. Sanahanbida makhatana wahai amata hairamdana Chaurel phanek adu lauraga mamai leiduna chatli. Ngasaidagi khangjenduna leiba nungaitaba mayam adu haujiktada maningtamna pirang masu sintharai. Ngasaidagi magi marup angam sungaiduna leirami. Ma ubada yam nungaite. Itaw, nupa na bu kapro, kapkono se. Nang soidana nupi phangani ye. Ai nupi ki damakta kapanati. Ngasigi malem masida kana leijadaba aise. Hingba kayada luraba. Mi khudingna aingonda huranbani. Lamjani bo hairabasu ipakta pakle. Itaw, ai yam nungaite to oyare. Aina di nangbu yam wangna khale. Kremada khangano. Aikhoida matam khara leise. Chaurel gi awabadu them-them-duna lakpana phana sangna lakle. Lambido haju phawba yaude. Chaurel di masa sonbaga wabana shloire. Sida natana chumnagi lambi oiragadi phai. Asukpa umang amadi ching kaya ama landuna lakpana Chaurel akibasu kaya ama phawragle. Itaw, nangi se chumdi chumeko. Aidi sum kisalakadawri. Nangna yaurani na purise phana sangi. Kiganu ne itaw. Aidi phattaba natabani ko. Yogadore. Asida khajiktam chatlaga leirabane. Makhut adu tingthuklaga lam adu tagli. Yogadore haina. Adubu chatlaga. Mitna hek ubada akoiba adu yum taba khul amata ude lamhangi lamhang ngaktani. Chaurel adu khong thangba phawba thokjri. Itaw, ai sidoreda. Nangna matek ama leiraga yaurani na puraise. Numit putasilai. Nupa mandida itaw, yogadore. Itaw, ai khongsu yam hamnimi. Kamai tawbano? Adugidamakta nang karigi wabro? Mafam asida dum tawone. Isingsu leite. Itaw, mafam sida kamai naiba tawdoino? Angamdu makhadagi una khara khullaga. Itaw, asina dum hotnaba yabne. Aikhoigi chingdadine una na dum tawbanine. Maramdi aikhoina lokta chamsilaga chinthaba ising aduna tampak yaurabada. Manam namthiyena ningthongna aikhoida cherakpudagi akhoi amu hana isingda tawdre. Phazarine ngaikho itaw, nang sigi mafam asida tawba yawkhraba? Nangise aina mafam asida tawramgani haina chingnabra? Khangde, aidi tawningma mafamda dam pongtawda tawe. Asumna anidu wari sana lakpana angamgi yumadu yawragle. Ngasaidagi waramba anidu mikup aduda yumadu ubadagi awaba kharada oirabasu phakibagumna tawragle. Angamgi imung di laita lairaba oijaragasu yamna nungaina magi imung manung harau pali. Madu ubada Chaurel to mabukning nungsikre. Angamgi mamana mabu machada una tawbiri adubu tawriba mayam masida Chaurel amata kokta changnamde maramde. Magi puk adudi thasigi ahingumna yamna kanna khongduna leire. Karino imungnena lam thakna langphidagi hale ekain chana thakna ba amata langda jara. Asi khalaga mana matawang ambu koithi thirei. Maningdana angam amadi makhoigi imung singa loinaduna oksa ama kaknanaba yamna kanna tawramle. Chaurel uba aduda ai itaw laone aigi mateng khajikta pangbiyone aikhoigi chananaba oksa kakpanine. Hairagliba wahai aduda Chaurel do maraibakta makhutna thame. Mana lamliba chaklam aduga haidoragliba duga henna ningba kaikhre. Adubu migida lakpa maramna karisu tawdana chabadu pamdabadagi matawgi mateng adu khara pangsille. Tasengna hairabada Chaurel ikayamna thiganba mini. Masinasu mana lamliba adu phawba haiba ngamsadre. Tanja amugi yengduna hut laithoklaga lai chakhumda tumina changai yumaduda minauni adubu lambane henmanbadagi kadaida kari lei khangba nate. Amata migi chapu uyan kado hanghangduna yenglakpada tungdagi khanghaudana yamna tappa khonjelda kanagumbi amana kaurei. Kanara migi chakhumda phakpadi. Wahai adu tabada Chaurel khangprek khangna yengthorakpada
Makhuta pairamba potu makhada pop taki. Amama mafamni. Maram aduna nuja oibi magi chenglo saktamdi uba phangde. Chaurel kariso hairamdana tumina mapana prap chenthorei. Ngasai angamna saka hobo mafam adu tamna lagli. Masa adudi pakhatpa hanji. Amuksu tung onduna kanano khanduna yenglakpani. Adubo chakhum adudadi kanasu tholokpa ude. Mabukta kanabu oirabano haina khanje. Kanabu oirikaba. Aidi ikai khreda. Ngayaktang puklambadudha ai karino khalamdushibu. Huranbo ina khalamgudrane. Asumna sa kakpa pumnamak loiraba matungda sa adu puthokduna amuk mayam changduna thongi. Tasengna chaureli mafam asida laiba mising asina amaga tathok tasin tauba mateng pangnaba hau tauba sing asi ubada masu yamna pamjarami. Chak ising adu thongba loiraba matungda makoina chak adu chananaba haiduna thangtorei. Chaurel khoiso makhut masa hamduna chananaba changlai. Imung aduda nupi kharasu lairami. Madu ubada chaurel ikaiba phawi. Adubu mana ikaiga dauriba sikanadano khanna amamumte yenglai. Angamgi mama ubada munna yengi aduga wa hangjili. Mama aduna nganglakliba wahai aduda ngasagi nupi adu natre haiba ma khangi. Chaktu sumsum charingaida tapna ing lauba khonjelda nupi amana samatum khara hapake. Khonjeldu tabada chaurel khangyeng yenglai. Thajagum labi maithong aduda nokmi tawraga lairambado ubada chaurel charamba chaktu khanga hai. Oi, kri tawrei daw? Ising piyuni chen. Jenglo henbi mana nakna changsilakpada ising pirakpa aduda amukke hena angawba nupa adudi asokpada thum thakpagumna thokri. Chaurel isingdo lauraga thai. Mamai adudi hangatpa phawba ngamdri. Tasengna hairabada magi ikaiba si ayawkri. Ngasagi thawdok aduna. Cha ising chaba thakpa loiraba matungda tumnaba changnarakli. Tasengna chaureli tumthabadu yaramdi maramdi ngasagi nuja oibi mabu adumak uraga leiri. Ahing khara thenglakpa adwaida chaurel magi marup angambu hawdorei. Itaw, tabro. Kriro, ahing asida nang mapan thokningbra? Nate haiba, ngasagi nupido kanano? Krino itaw, aigi imani ni. Nang nupi amata hanna yengkhroi hairaga aigi ima amuk yengabo. As, nate ba, tha zamanbido. Tha ade ada leirangani itaw. Krira nangna thaksu thakdana ngawbudi. As, yare tumo. Tasengna chaureldi nuja oibi mangonda pungaw ngawkri. Apam nungsi haibadu yawkri. Asa amata laitana lairamba magi wakhal adu nauna yening honbagum tawri. Numit adu so hawkhirami mathangi ayuk anganbani. Angam khoina harau chaurelgidamaktani haiduna chatpada pukhinaba chana thaknanaba amadi insangna jingba kayabu loishili. Adubu chaurelgi thamoidadi chaningba phawdre. Nuja oibi mabu kanano karino khanglaba matungda magi taloi oinanaba hainingbani. Angamgi mamana Ichanupa nang amukasu lakhoko. Aikhoiga amuk punkhise. Ima khoi kari supiningai leite. Maril khara siga mangra khara siga pukhro. Yaman khrede ima. Ngasidi imana aingondo utpiriba minungsi asina nachadi pungpen penjari. Nacha sangkraba lambi ase. Masi puraga chatpa ngamgadaba mandi. Jingkani amuk kumni khanbada. Ipai hauri kansida. Angamna amuk thoklaklaga. Itaw laoni. Ai nangbo thindopigeni. Madam khara leikho haibasu nangna mayade. Chaureldo yamna tanna chatnanaba thoklakpa tanja aduda thamoi hubi nuja adu amuk sampuduna lagle ma ubada. Itaw. Krino hayone dum. Asigi nupisi kanano nangi nupiro. Angamsu kanano khana yenglai. Masu madu ubada noklaga. Nate he. Madi aigi ichalne. Ichan magi damaktane. Aina maitei kaitheldagi maitegi phanek lerakpado. Wahaido tabada chaurel magi kadar haurei. Mabuk adu pairaga nungaitaba sarei. As, itaw, maning kadaida change? Maning asida leire. Kadaida change haibano? Adunadi, aina haibadi khong hamninga haiba. Angamdo magi machalda onsilaga. Ichal, itaw se khong hamninga hai. Nang amukta mafam tao. Chaureldo khara ikaiduna leibaga hairakliba aduda amukka hena ikaire. Nupi macha aduna mang thamlaga mafam amada pui. Chaurel pakhangli sadana makoka do nantharaga khaudemduna tawrei. Mana piriba ingit adu khangbana nupi macha adu sunu fet tawe. Ichalgi mingdi kari kauge.
Nupi macha aduna mana hangliba pakhum adu piraktana makhut adu thillaga aada leiri changoibung Chaurel su pakhum piraktaba aduda haudokluraga ikaiba phawna tumina chali phaglongna ningthina khaduna leiriba mafam adu tamna prap changsili Khanghaude mikub aduda manungdagi Chaurel angawba amagumna koiraw lawrai mabu kanbinaba makhol adu tabada mapalda leiriba sing adu su pakhanarei Nupi macha aduna khara nakna leiba maramna ma hana changduna mamangda khaliba phi adu fat haidokli adubu Chaurel di makhong ani adu phaktoklaga makalab adu thak nikna mamit usilaga leiramni Ibong kri tawbra Chaurel khonjel du tabada masa adu ingthabagumna tawrei adubu nokshinaraga ha kem tawdeda asi hairaga makhada yengtharubada lokha adu ubuda piri tawraga lawrei aibo mukta sidagi lokhotpiu khuthathokpada takhrani Nupi macha adudi kiba pakhatpadi lairadana Chaurelgi mataw aduda sitha noklei Ibong nupana bo asukki ganba karigira nungti akhoi de da dom tawbani sigi wasitasu khutuna yalo aduga dom tawo krisu tawri tasengna hairabada makhoina khong hamnaba amangsang haina thamliba adu loki makhadani wa aduda makhutu yalaga tawgadabani adubu Chaurel de amukta adumna tawraktabani kijabani angamsu changsilaklaga idaw kri tawre mayamdu nupi angang khaktana Chaurelgi mataw aduda nokpada loire makhoina mabu manung adudagi lokhatpirei Haujikta Chaurel sor asangba mohondorei sitha magi mataw yenglaga nokliba nupi macha adugi mataw adu yenglaga Chaurel momon noklei Karigre ibong nangna aingonda adokmuna yengbadi ipang pangjaba Chaurel ngasidi ikai ki thadoklaga hairei Icha nangse aigi waijaragi yarabo wahai aduda nupi macha adu ingangangna yenglei pakhumdi amata piramde tumina imungda changki mataw aduda Chaurel wakhala amuka hena nungaitre angamna itaw laone nangna tampak yongnaba chapado asuki matik thengani ne Chaurel ningba kaiba mi amagi sakhamda tumina magi mapot majai singadu pairaga thoklai matawna mang thamnaga pot kaya amasu pairi adubu aroibo oina amuktang nuja magi maikaida yenglai hadakti momon noklaga lairamba mityeng adu ubada Chaurel haujikta magi thauna lakpagumna ikai iki pumnamak thadoklaga magi marupta Itaw kri tawre laone nangai budi waraganu sauge harabasu sau phuge harabasu phul adubu nangi chalsengonda piro angam sauna Chaurel da Idaw nangbu ngawbro Chaurel luktharaga tapna hoi aise angawba haibadu ori matik yamna chadaba natawlom jani nangna chainingba mawongda chairo Idaw ai isana isase kanano haiba kawrure Asi hairaga Chaurel mang thamlaga makhong adu thangba hawi Itaw Chaurel tapna laithorei adubu angamna momon noklaga Itaw aigi chalse nangonda thajaragini nangumba pukchil sengba suba numba tandaba afaba nupada aigi chalna leibadi marai bakse phabani Chaurel changsilaga matawbu chetna konsilai Itaw ngasidi aibu nangna amu opok amada pokhanbireko kanasu leitraba aigi punsida aigi imung ama ishorna pinabiri leiriba sing adu Chaurel da machan thajaba haibadu da yazari adubu ikaina lotli binuja adu suta sengna yaningba minok ama nokle Chaurel mana leirakhiba phanek adu puthoklaga Icha nangi thamoina aibu yaninglabadi piriba khudola selection biu maitegi phanek po yamna pamjabi nuja adu ngasidi maitai da onga dawri khalubada amuke hena nungaikre Ibong Najalgi pukningna khoidana lawsinjare aigisu manglana ma leije pumnamakto ngasidi isorna thunghanbire ibong kaurano hojikde mingo honglasine naidom taraba kana sulai traba Chaurel magi punsida kana gumba amal laktuna nungaina leiki